ꯐꯤ ꯌꯣꯜꯂꯤꯝꯅꯦꯅ ꯑꯩꯈꯣꯏ ꯃꯃꯥꯗꯨꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯥꯝꯈꯤꯔꯣꯏ ꯏꯃꯨꯡꯁꯤꯕꯨ ꯑꯉꯥꯡꯁꯤꯡ ꯀꯅꯥꯝꯇ ꯂꯩꯇ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯍꯥꯏ ꯏꯕꯨꯡ ꯑꯆꯧꯕ ꯄꯥꯕꯨꯡ ꯉꯁꯤ ꯉꯔꯥꯡꯁꯤꯕꯨ ꯅꯣꯏ ꯑꯣꯐꯤꯁꯇꯨꯕꯨ ꯀꯝꯗꯧꯔꯤꯕꯒꯦꯅꯦꯍꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯦ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯣꯏ ꯑꯉꯥꯡꯁꯤꯡ ꯊꯣꯏꯕꯤꯈꯣꯏ ꯂꯩꯕ ꯎꯗꯦ ꯑꯩꯕꯨ ꯆꯥ ꯒꯤꯂꯥꯁ ꯑꯝꯇꯗꯤ ꯊꯛꯅꯤꯡꯉꯤꯗ ꯄꯥꯕꯨꯡ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯌꯥꯅꯤꯌꯦ ꯆꯥꯛꯀꯧꯕꯗ ꯏꯟꯅꯕ ꯐꯦꯁꯕꯨꯛꯇ ꯎꯠꯂꯛꯄ ꯗꯤꯖꯥꯏꯅꯔꯁꯤꯡꯒꯤ ꯐꯤꯒꯦ ꯔꯥꯅꯤ ꯑꯃꯇꯪ ꯈꯟꯕꯗ ꯅꯨꯃꯤꯠꯁꯦ ꯄꯨꯡꯇꯥ ꯍꯦꯛ ꯇꯥꯏꯌꯦ ꯕꯦꯕꯤꯇꯥ ꯑꯗꯨꯅꯦ ꯆꯪꯍꯧꯔꯣ ꯊꯣꯏꯕꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦꯃꯦ ꯅꯪꯕꯣ ꯍꯣꯏꯅꯦ ꯍꯩꯃ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯝꯂꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯆꯩꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯀꯩꯅꯣꯍꯦ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯁꯥꯎꯗꯅꯕ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯈꯔꯁꯨ ꯍꯩꯌꯨ ꯏꯕꯦꯝꯃ ꯃꯈꯣꯏꯒꯤ ꯁꯣꯔꯨꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ ꯑꯄꯥꯝꯕꯒꯤ ꯑꯄꯥꯝꯕꯃꯛꯇ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯔꯥꯅꯤ ꯐꯤ ꯁꯦꯠ ꯂꯥꯎꯕ ꯑꯃꯇꯪ ꯏꯟꯒꯦ ꯈꯜꯂꯝꯕꯅꯤ ꯈꯟꯐꯝ ꯍꯦꯛ ꯈꯪꯗꯗꯅ ꯂꯩꯗꯅ ꯍꯜꯂꯛꯑꯦꯗꯅ ꯑꯗꯣ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯆꯠꯁꯤꯒꯦ ꯑꯣ ꯃꯑꯣꯡ ꯌꯦꯡꯂꯁꯦ ꯋꯥꯄꯦꯠꯄꯤ ꯆꯠꯂꯒꯦ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯀꯣꯟꯅ ꯍꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯕꯦꯕꯤꯇꯥ ꯄꯥꯕꯨꯡ ꯑꯣꯐꯤꯁꯇꯒꯤ ꯍꯟꯕꯤꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏ ꯏꯆꯥꯆꯥ ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦꯅꯦꯍꯦ ꯑꯁꯨꯌꯥꯝ ꯊꯦꯡꯉꯁꯤꯕꯣ ꯍꯥꯏ ꯅꯪꯕꯨ ꯀꯩꯊꯦꯜꯗ ꯅꯃꯥꯒꯤ ꯃꯅꯥꯛꯇꯒ ꯆꯪꯉꯛꯄ꯭ꯔꯣ 이붕어 저것이 라크라버니 짱어 이문다 바붕 앙앙기 튜션기 오자 우나바 짤루버니 ngài bấm khay ngài để lạc mân ra baduda thiêng như đana hala ba nâng sai đi cai chầu kì cai được chầu kì bợ nâng cái phone đó miss call kiam lấy as môi ba hang si film ama release tau bada môi ba na lit na ba men sat phaja ba ma yeng lu bani apam ba ma di ya hawe sai to phangre hayeng pi ge hayo môi ba da lit adi yam paksai hera adu ki bo arai ba ma ko lit na ga loi ri si bo mi gi mamang da khara lemon janing bado ahi gi su mai oi jai dana yare se pabung su
ꯉꯁꯥꯏꯗꯒꯤ ꯆꯥ ꯑꯝꯇ ꯊꯛꯀꯦꯅ ꯍꯥꯏꯍꯧꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯏꯁꯤꯡ ꯁꯥꯍꯟꯗꯨꯅ ꯊꯝꯂꯕꯅꯦ ꯕꯤꯕꯤꯇꯥꯅꯁꯨ ꯁꯣꯔꯨꯝꯒꯤ ꯆꯥꯗꯣ ꯊꯛꯈꯤꯁꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯗꯦ ꯄꯥꯕꯨꯡꯅꯦ ꯃꯣꯏꯕꯥꯅꯦ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯕ ꯊꯣꯏꯕꯤꯅꯤꯅꯦ ꯍꯜꯂꯣ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯌꯥꯝ ꯊꯨꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯏꯕꯦꯝꯃ ꯑꯩꯗꯤ ꯌꯧꯕꯗꯕꯨ ꯉꯥꯏꯔꯤꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯦ ꯅꯪꯅ ꯍꯥꯏꯕ ꯃꯟꯇ꯭ꯔꯤ ꯌꯦꯜꯂꯨꯝꯒꯤ ꯔꯥꯅꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤ ꯑꯩꯗꯤ ꯏꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ ꯅꯣꯏ ꯇꯥꯃꯣꯅ ꯐꯨꯊꯔꯕꯅ ꯌꯥꯅꯔꯦ ꯍꯥꯏꯅꯖꯔꯦ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯑꯗꯣ ꯃꯥꯁꯨ ꯆꯠꯄ ꯌꯥꯎꯗꯣꯏꯔꯣ ꯆꯠꯂꯨꯍꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯈꯔꯗꯤ ꯉꯟꯁꯤ ꯁꯅꯥ ꯈꯨꯖꯤ ꯈꯔꯁꯨ ꯌꯦꯡꯂꯛꯁꯤ ꯍꯥꯏꯕ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯆꯥ ꯂꯩꯔꯦ ꯄꯥꯕꯨꯡ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯁꯦ ꯃꯣꯏꯕꯥꯒꯤꯁꯨ